Board of Secondary Education Manipur Bosem na louba SSLC Examination Lakliba February Ahumsuba Chayol Phaobagi Manungda Pangthoknaba Sem Saragani haina Bosem gi Chairman Ahumsuba na phongdorakli ngasi bau parada laiba Bosem gi office ta pangthokhiba paugi mifam amada Chairman Joy Kumar na makha taraduna Bosem na louba examination chahi khudingi matam chana pangthoknaba hotnaduna lakli examination asibu matam chana pangthoknaba hotnabada lamdam asigi miyamna angam mateng pangbiu lairiba school singna su Bosem na piriba form fill up ke matam asidagi thengthadana matam chana thagat piraknaba appeal tawrakhi loinana class 10 gi textbook phongdabagi awaba laiba sing Bosem gi Lairiba awat pa lairik sing marangkai na laire textbook phongdaba sing Bosem da laktuna lauraba yagani haiki amaromda class 1 dagi 3 Phaobagi textbook haukiba chahi kayada color oina phongkhidaba adu lakliba chahi asidagi color textbook oina phonglagani atopa state sing dagi tadana lamdam asigi mahairo singna hena ba haiduna Bosem na thabak thorang kaya amadi paikhali haina phongdoki sound vibration boiro hoji class 1 dagi na 3 bonista hana koi mai tabak mono kalam dana mambase section thador kodom lagistiki class 1 dagi tibo di khan ko phi roina abai pai kare dana parsu susu jodare madat kan aise amai ya maru pari madat kan sta test orga NAP na halse anang se thadun tambiyo kumbiyo hadini aduna masi pinamana holistic progress ka halsida holistic progress ka ji atasi kayamna maru wei de habase sunudagi koi pero learning dana tre Tuan makangi dancing boiro, drumming boiro, any makangi a sound vibration boiro. So, but the man that come on the arms of Mamma, dancing the habit of the Aduna, no pandancy, Ukanabara, I think by way of the institutions in the material Sakana, can the millions of people late. Aduna, Master and the instances I decided to appeal company, I go in vibration shape, Handaba. Yamang yata bani apa saya kau pandang moment sahaja nak kau benda thamina si